Government na ngammi haibagi matagum state land werbasu central forcing thambadi yaroi miyam Bishnupur district ki manungda leiba dak number lising taret ka supna taruk lam ekar kunmanga pak sauba revenue village marfutra mathoi kokta asi government na sahi kun gi lease taunarga government khas land asida handak nauna Manipur da thokliba kangluk ki irang namthana nabagi ming da changlakpa Cobra Battalion thamnanabagi thaurang libasi miyamgi punsi singnabani yabangam loi haina tronglaubi Priya Longjamna phongdokre wafam si ngarang tronglaubi awang leikai da leiba ibudau nongpuk ningtau apan bi sanglen da tronglaubi terakongsang bi kwakta torbung pawakchau ikai loinana Bishnupur district ki mihut kaya yaw na pangthok papawgi mefamoda Priya Longjamna phongdokhibani Priya na makhata na hai Government na miyam gi apam pam da amata tana dana Manipur da nauna changlakpa Cobra Battalion thamna bagi firep laurikliba si miyam gi apam bagi mayuk tani lamdam asida leiriba Central Force sing lauthokraga State Force oina thamna ba loinana military track down taunana ba takna duna lakliba asigi mayuk ta government na laurikliba firep si miyam gi punsi amadi lantumbu singnabani Kumja lising ani ka kolumdoi gi mega ahumdagi Manipur da thokliba kangluk ki irang asida Manipur gi tampak lamda leiriba Central Force sing miyam na thajadabadagi State Force na mahut sinnanaba miyam na khulau kaya lauduna leiribani Central Force sing da oina thambiu tampak ta thambada miyam na henna mipai ba fokhale Sahi sigi April tarukta tronglaubi awang leikai da thokiba thodok adugi maral leibasing ngasi fawbada phaaduna chairak pidana namsilaga thamli kariguma government na hairibo mafam asida Central Forcing thamlakpa tarabadi maduda tholokpa afafatagi teksak pumba government na pugadabani hainasu Priya Longjamna makha na phongdokhi paugi mifam aduda saruk yakiba kombidagi khangenbam jaya na hai Government na military track down tauduna santi hanjalana na honargani hai na miyam da thamki wafam ngasi fawbada thapukta onthok dribani Cobra Battalion thambidana wa Manipur gi Chief Minister Home Minister amadi DC Bishnupur da memorandum pisin kre memorandum adu thabakta onthorgani haibagi thajaba government da thamli karigumba government ta pi khiba memorandum adugi mayok ta thabak tawruklabadi Miyam siba changba kidana akan bai ho kaya lakani habasi government na khangpham thui haiki China da Pakistan nai chau thokpada yamdrabadi miyoi kun sikre lin chamapan rom nan thokhibadagi mipai nakre China da ngasi phawbada khwaidagi sathi bai chau singi marakta ama oina mafam kaya da Pakistan na ising thumjin kibadagi yamdrabadi miyoi kun sikre chahumga kunthra ma toina sokre amsung farm amadagi lin chamapan room su nantho kibana maram warga miyam singna yamna kinare haina paugi source amana hairi nahan gi ahing dagi hauraduna China gi mafam kaya da ka henna hakchin ba weather oibadagi yamna mang takpa thokle haina authority singna haiki mahausa gi thodok asina maram oiduna President Xi Jinping na angam ba thak da mating pangnana ba miyoi sing kanduna soklab sing mating chana layeng na order tauki Nahan gi ahing dagi nong leptana subuna maram oiraduna Hangzhou da leiba lin gi farm amada ising thumjin khibadagi yamlaba lin sing nanthok khibani viral orba video amada miyam sing na khwang yauna ising thumba marakta wa pairaga leptana lin phana na honaba uki hari Village gi official amana Red Star News portal da phongdo khiba matung inna nanthok khiba lin sing adu ayambadi mahu sen banate amasung madu Fajinanaba team ama thadokre hairi agi mafum kaya da nongkan subuna maram oiraduna turel humphuni thoi danger level gi matakta chen kre haina Central Authority singna phongdokki Hubei province ki Emergency Management Authority na phongdor khiba matung inna province asigi nongpok maikei da nahan ahing yamna kanba nonglei nungsit humjilaki amasung maduda miyoi 13 sikhi amasung miyoi amana mangki hari Usagi thodok asida community ahumda miyoi yamdrabada sahumga kunthra mathoi su sokhi miyoi chamri henbasu safagadaba mafamda puthokre thodok aduda building kunni thoi pungkai kai kre amasung lising mari ga chanipan yangkhai manga na amangata thokre haina report aduda haiki India na Indonesia da BrahMos astra missile sing supply tawgani Indo-Pacific ta santi thamnanabagi thabak tawbinagadori
India na ngarang Indonesia da BrahMos supersonic cruise missile sing amasung Astra air-to-air missile supply tawbada ayaba pikre. Masi Prime Minister Narendra Modi amasung President Prabowo Subianto gi maragta defense ki mari hen na paktok sautok na naba adu gi makha da satharpani amasung Indo-Pacific ta free amasung mapung phaba santi thamna bagi damuta khusam na duna thabuk tawmina naba hai nasu yanakre. Nakalanina critical minerals sing amasung steel supply chain, maritime security, medicines, education, outer space, resource and innovation, telecommunication amasung food security yauna hojik malem da tangdu leita daba geopolitical gi phibam oiriba sigi matangda mateng pangnaba hengatna naba yana warol taramari sign taunakhi. Atopa masak thokpa khongthang amada India amasung Indonesia anina strategic oiba mafam Sabang Port asi Sengat Minanaba Hainasu Yanakre, Masi Strait of Malacca da Midiang Tamlakpani, Masi India ki Great Nicobar Port Project ki Saurakna Miles Chamrom Lapna Laibani. Aina Andaman in Nicobar Island sing the Laibat Hitangpam sing Semgat Pada Saugatli Amadi Sabang Port asi Hen Napaktok Sauthokpa Amsung Masi ki Fibam Pagadahan Badasu Saugatli. Masigumba khongthang asina Sabang Island amasung India gi Andaman and Nicobar Island singi maragta strategic oiba link ama oirgani haina President Prabowo na haiki. Mauna Indonesia gi President ka wari sanaraba matungda PM Modi na hai laibak ani gi oiba golden era adu hojik lagle. Modi singarang Indonesia gi Jakarta da red carpet ta taramna okhibani masi mahaki laibak ahum gi ahanba khongdabani. Indonesia gi matungda mahakna Australia amsung New Zealand da satkadoribani akanna ikai khumnaba ama utladuna Modi bu airport ta Indonesia gi President Prabowo Subianto na taramna oki. Mahakta natana minister marisu Prime Minister okpagi thorum aduda saruk yaki amsung mangonda Guard of Honor piki. Masi ing lising ani gatara Nepal da comprehensive strategic partnership ki mari tham khrapa matung Prime Minister Modi gi ahan ba Indonesia kongsatni. Ing lising ani gatara Nepal da aikoi na comprehensive strategic partnership ama thamna duna aikoi gi miyam da khudong saba fangan kre haina Modi na haiki. Garang ayuk Modi amasung Prabowo ani na malem na ain yadaba terrorist sing ni haina lauthokraba sing gi mayokta action laukhatnaba amasung counter terrorism sathanabagi demand tauki loinana laibak ani gi marakta counter terror corporation pinanabasu yanaba ama purakre masi gi matungda sign taunagani haiki. Media da thokpa cherolamada Modi na hai India na wari sanaba amasung diplomacy gi kuthangda malem da tangdu leita da bathokliba asi ingthananaba honagani. Prime Minister Narendra Modi da ngarang Indonesia gi khwaidigi wang bai kai khumdaba bintang Edipur na piduna ikai khumnar kre masi mahak na laibak ani gi marakta hen na nagsin naba mari thamnaba lauriba thodang adu masak khangladuna pirkhiwani hairi.